Rims ki COVID Care Center jail oina onthoklagani haina court na ngasi order ama thokre. Ngarang drug lalonbada chenaba nupa ama NDPS court putholakpada COVID-19 positive oibadagi Special Secretary Home da Jenims ki mafam masibu jail onthoknaba paikhatfam thokpa thabaksing paikhatnaba court na hokiba irai numita video conferencing ki kuthangda pautak pikre. Ngasi ayu pung 6:30 tabada Lilong Police Station ki manung chana leiba Waithau Chiru Konjinda Imphal romdagi Thauba romda puduna lakpa lupa lakh 5,63 romgi Korean na saba ESSE Light Surup Waithogi Laikai mangagi maira paibi amadi club ki miyoi singna faduna mai thaduna manghankrai Islam lining chatpa singi kumhai Idul Juhana lakpada nungai yafaba nusi chanaba amadi tangdu leitaba lamdam ama oirasanu haina Rajya Sabha ki MP Maharaja Sana Zawba lai sembana thadorakpa cherwal amana miyamda yafa pauzal pirakli Jiribamda Nongchup Sanathong Western Gate Saba Hauramlaga PWD Minister TS Biswas Singna Athingba Pibadagi Tabak Suba Lepkibasi Athingba Lothok Piduna Athuba Matamda Sanathong Saba Loshimbiu Haina Jiribam ki Lup Kayana Fongdorakli Pangai Hotel da Laiba Sainik School Imphal Mathang Chahidagi Nupi Maheroi Admission Tawbagi Khudong Chaba Lairagani Union Ministry of Defense ki pautak matung inna Mathang Chahigi Academic Session ki entrance testa Nupi Maheroi Singh Saruki Halagani Hairi Hauzi Additional Chief Secretary Thaupuriba Dr. Rajesh Kumar IAS na Chief Secretary ki Charles Puragani Haina Governor na order ama thoktuna khangan krai Charles asi makhataba order ama thoktri fawba chatnagani hairi Thaubal Moizing ki kaithel amada lockdown manungda mi ka hena tille haibagi aranba video ama Facebook ta thagatluba Thaubal Moizing Lengwaizildagi MD Yaya Khana video post ado aranba hanagi video ni haina sengdorakli video ado mamanaba amana WhatsApp ki kuthangda tharakpadagi Facebook ta thagaluba amadi aranba paw miyamda sandokluba mahakna soikhibani haina sengdorakli COVID-19 lai chatagi ngangthoknaba amadi makhata na sandorakpa thingnabagi pandamda haukiba July gi tang 16 amadi 13 da Imphal Municipal Corporation Ward number 1 gi manung chana leiba Thangmaiban Assembly Constituency ki akoibada sodium hypochlorite kaphokuna sanitize tokrai